Manipur Da Leingak Semgani Khinglibasing Keibu Keioibagi Utong Ahoba Oigadouribra March 10 Amasung 12 Manipur gi budget Lok Sabha Amasung Rajya Sabha da PUTHOKAREI HAIRAKLE Haukiba kumja lising ani kungani thoigi February amasung March da tangkak ani thokna pangthokiba tarani thoi shuba Manipur Legislative Assembly gi mikhalda mai panglaktuna chahi adugi March thada lingkiba Leingak luchinglakiba BJP khakta natana Leingak asida sawgatlambadagi shogat patokle haikiba NPP gi MLA khara fawbuda mathang thagi taragani thoida chahi ama mapung fargadaba Manipur gi President rule gi Leingak asigi mahutta anoba popular government ama center gi luchingba singna soidana semhalaklagani haibagi wafam sing tatana fongdoraklabasu thasi kungani panda President Draupadi Murmuna Lok Sabha amasung Rajya Sabha gi apunba session da address tawduna haudokiba parliament ki budget session asigi manungda March 10 lisingani kunga taruktana Lok Sabha da Manipur gi budget puthoklaga March 10 ni thoi lisingani kunga taruktana Rajya Sabha da puthokani HAIRAKLE wafam asi Lok Sabha gi maikaidagi Thorokpa Bulletin Part 2 amasung Rajya Sabha gina masigi Secretary General PC Modina Tharokpa Parliamentary Bulletin Part 2 da fongdorakpani Sabha ani ke maikaidagi fongdorakpagi matung ina March 10 lisingani ga kunga taruk laiba popanumiki Sabha asigi discussion and voting on gi business ki ahanba second base of supplementary demands for grants for 2025-26 ki mathang ani shubada General discussion on budget Manipur for 2026-27 and discussion and voting on demand for grants Manipur for 2026-27 if any haina yauri. Aduga numit asida Manipur gi senba chahi lisingani kunga taruk kuntaret ki budget ki general discussion pangthuktuna voting on demands for grants su pangthokpaga loinena Rajya Sabha dana March 10 thoi lisingani kunga taruk sagol se numita general discussion on budget Manipur for 2026-27 if any haiba business yaubaga loinena consideration and return of the appropriation bill relating to demands for grants Manipur for the year 2026-27 if any haiba business yauri Thasi kunyani pandagi haukiba parliament ki budget session gi makha chatharak pasarukta Sabha animakta Manipur gi kumja lising aniga kuntaruk amasung kunga tarek ki budget ke general discussion pangthokani haina Sabha animak ki business ta haplagliba asinadi Manipur da popular government ama February taragani thoi lising ani kunga taruk ki mamangda leihalaroidra haibagi wahang chongthorakli Adumoinamak pauchi asina Sabha animaki business ta Manipur gi budget ki wafam yaurakliba asiga mari leinana Manipur Legislative Assembly gi member oibada natana state asigi minister su oiramba miyoi yauna politician kharada hanglubadadi hauzik fawbagi oiradi Manipur da chalairakliba President rule Leingak asigi batam loigedaba numit 12 rom walibasina Parliament Constitution ki Article 356 ki mari leinaba section sing amend tawduna PR gi matam sangdu halakpamak natrabanina popular government ama semhalakpa yabagi thajaba leiri Adubu karigumba union Leingak ki luchingba singi apamba matung ina Manipur da popular government ama semlaktraba aduga nakal amaromdana parliament na mari leinaba article asi amend tawduna PR gi matam sangdu alaktrabasu Taranithoi shuba Manipur Legislative Assembly dissolve tawraklagadi tangai fadana Manipur gi oina senba chahi lisingani kunga taruk amasung kuntare ki budget ti parliament table tawraga khanaduna pass tahogdaba yadabanina Parliamentary proceeding gi manung channa Manipur gi senba chahi asigi budget puthokpa amasung khanaduna pass tawnabagi thawrak lokhalakpani